Naton Sumang Da Kanto Sabal Amasung Leimakhong Chingmang Meitei yum taruk Mei Thakhre Mei ahum lising aniga kunhumdoi kuki jogi saram chachatpa mioi kharana makhoigi lining loan tinaba Myanmar dagi changsilakpa terrorist singa fawba khutsamnaduna atamnana Meitei da onsinduna satharakliba tamthiraba lan asigi warosin manipur amasung union lengakna puraktabadagi lan asigi manung channa yum Mei thadoknabagi thabak matam khara lepluraba matungda ngasi uchida amuk hanjilakre Sifai Yangon ama Lairiba Leimakhongi Yankhai Tarek Mountain Division gi inak naknariba Leimakhong Chingmang Amasung Kanto Sabal da Leiba Yumbu Singna Lanjena duna relief camp ta Leirakliba Meitei gi yum taru army gi Naton Sumang da ifong na Mei Thakhre ngasi gi thodok asigi matang da manipur lengak asi che da yeklaga thamba cartoon amasung mit udraba lengak ni haina Mei Thadok pikhraba yum amagi yumbu laiton jam ongbi vijentana paumi singda pendaba wafam sing phongdorakre Numit kharine gi mamangda hauraduna Infal West ki Kanto Sabal amadi Kangpokpi district ki Leimakhong ga tainariba mafam singda kuki singna Kanto Sabal tamna kaptharaktuna khongjang changsilakpagi charangnaba fibam leiraklingai cherak ngasi Kanto Sabal ga tainariba Leimakhong Chingmang da leiba Meitei gi yum taruk Mathong khangdana kuki singna petrol haijilaga Mei Thakhibani thodok asing asi nungthilpung amaga minute kunrom tarakpadagi hauna thokibani yumsing asi Mei Thabagi matamda Kanto Sabal gi khunja singna hai Kanto Sabal amadi Leimakhong ga tainariba mafam singda Punjab Regiment na yot ki barricade khadona lairibani masigi mathakta marol ahum thokna security force na mioi amata changhandana ngalakliba mafamni adubunga si kuki singna khongjang sangsili haibagi paw amata ki masida Leimakhongi Meitei gi yumsing lairiba mafamda maikhu karakpa ubadagi Meitei amadi nagagi khunja singna mafam asibu ngak selakliba central force singda hanglubada kuki singna khongjang changsinbagi tayar Mei Thabani haina khumlaki adubu maikhu kariba fibam adu chingnarakpadagi Fuda yenglubada Meitei gi yum taruk tangoi olaga leirambani masida chenariba kuki sing central force sing na khudakta phaba punba tawramkhide hairi ngasi Mei tharamlaba yum sing asigi yumbu singi manungda El Sanathoi El Rajen El Rahul en Nungsitombi Thinguzam Leirit amadi Kangjam Guni yauri thodok asi haurakpadagi Meitei amadi Naga singna central force sing leirabasu pendaba phongdoktuna Mei Kannaba Leimakhong lomda changsilubada army yauna central force singna lambida bulletproof Casper truck khamjinduna thatlaga changhankhide sifai gi thawong asigi mayokta namduna changnaba honarakpada nomai kapthorakpa yauna tear gas amadi mob bomb na chingba thingamdana kablaki amasung lichaina kanduna tanthoraki ceasefire gi thawong asida Meitei masa taret Nipan Rom Sokhi Soklaba Singi Manungda Sardar Patel Relief Camp ta Leirakhiba Sinam Rohit Chahikun Apokpa Laikhidraba AS Zainta Leimakhong Chingmang gi Sagan Hikthaduna Phaidingada Laikatnaki Atai Soklaba Singi Manungda Lauriam Patloi Chahikun Thanipan Amasung Wahembam Surchandra Sahi Kuntramanga na chingba yauki makhoi ayamba lichaina kalakpadagi sokpani yumsing asi tangoi tana chaklaba matungda central force singna losinduna thambadagi pau thengna phangi haiduna fair service laktuna kannaba honarabasu makhoi laktringai gi mamangda yumsing asi lauba yadana chakki ngasi nungthilpung ahonga minute kunrom tarakpada CRPF RAF yauna Infal West SP na luchingba ahenba person sing laktuna yengsilaki tungda Leimakhong romda kuki khara chaithoktuna leire haibadagi CRPF person sing na tear gas kaptuna tangkhaiki thawong adubu Meitei amadi nagagi CSO sing amasung miyamna pendaba akanba wafam sing phongdorakhi Central Force singi mamangmaktada kuki sing na yum Mei tharamliba asi matau karam nano ngamhanbano thodok asi thawaina singnaraga thohanbra natraga irang thoknaba atamnana kuki singna sillabra haina su hangnarakhi fibam asi yawrawa fawbada manipur lengakna tuminna leithoklabadi Meitei amadi Naga sing punduna akanba ihaukya changsilakkani haina phongdorakhi adubu makhatana frup masengi marakta thohaningdaba thodok sing tholaktanaba ahenba security person sing changsinduna ngak senki ngasigi thodok asigi matangda Mandav Yumfam Relief Camp ki
Coordinator Amasung Assistant Coordinator na pauchi asida phongdorakpadadi cheki yum amadi mai thaba horamlaga mapung fana chakpa ngamhodre fair service lakhiba adudi maina tumna chaklaba matungda lakhibani haina su pendaba phongdorakhi amaromda thodok thokpamda Congress MP Professor Angomcha Bimon akoijam laktuna khunja singa hakthengnana wari sanaki mahangna mafam aduda leiramba sentient force sing dasu makhoigi mamang maktada asigumba thodok sing thohalli haibagi wafam sing phongdoki yum mai thabagi thodok mayok naraba khunja singna MP da pendaba wakat kya phongdorakpadagi MP na hai Chief Minister na ing tappa hanjin halak na ba honabada laukhalakpa thaugai amadi chatharakpa kanglon khudimak support tawi adubu su asi state ki subject natte hairakpa sidi state asigi law and order su state ki subject natte hairakpaga chap manai state laingak ni haina leiraga power yaudaba manba mawong ama oina ure CM na hairiba adu chumlaba yai amadi lei adu bo hojikti na khai sengri maramdi handak shu Sangdohan kiba asigi official oiba documentary sing aikoina fangde amasung miyamgi khutta leite hairaduna state ki law and order thugairiba asidi state ki subject natte haibi yaroi manipur police na mapangat kalamlaba amadi legitimate Tauramlabadi nahana irang asi loishillamgani lakliba sentient forcing asi state force na mateng pangba lakpani law and order kairaklaga semjin bai haibasidi State ki mathau oigadabani state ki power yaudana Delhi na khudombi thillaga tawrakpagi mamidi ngasigi thodok asidasu chauna tare haiki thabak ngamdaba official kaya leibana organization punamak natraga security force singda maral piribasi achumbadi natte makhoibu yathang pirakliba officer sing aduna Achumba Sam Oigadabani Miyamgi Lanthungak Senba Haibasi Tabakta Ontoknabagi VNS Eski Section Chamaga Nifu Mapanda Piribani Adubu Ngasidi Makhoigi Mathau Adu Fel Oibagi Saktam Mayek Sengna Ure Haiki Ngasigi Thodok Asigi Matangda Pauchi Asina Thazaba Yaba Mafamdagi Fangba Report Ki Matung Inna Security Force na Hengjang Village Ki Chingsu Oiriba Leimakhong Area da Protest Committee Chairman Kamang Laubum Chahi Humfu Manga Apokpa Laikhidraba El Gompau Laubum Amasung Khulkhong Kuki Khuldagi Pangin Haksing Sahi Kuncha Apokpa Lunpau Haksing Kauba Miyoi Ani Fare Loina na Yum Mei Thabada Chenaba Miyoi Ataisu Fananaba Hotnari Hairi